ꯃꯌꯥꯏ ꯂꯝꯕꯤꯗꯗꯤ ꯄꯨꯂꯤꯁꯀꯤ ꯃꯍꯨꯠꯇ ꯃꯤꯌꯥꯝꯅ ꯑꯣꯏꯅ ꯑꯆꯠ ꯑꯋꯣꯛ ꯇꯧꯕꯁꯤꯡ ꯆꯦꯛ ꯇꯧꯈ꯭ꯔꯦ꯫ ꯀꯣꯚꯤꯗ-19ꯒꯤ ꯗꯦꯜꯇꯥ ꯚꯦꯔꯤꯌꯦꯟꯠ ꯂꯥꯏꯆꯠꯀꯤ ꯆꯦꯟ ꯊꯥꯗꯠꯅꯕ ꯊꯥ ꯑꯁꯤꯒꯤ 19ꯗꯒꯤ ꯊꯝꯂꯛꯈꯤꯕ ꯅꯨꯃꯤꯠ 10ꯅꯤꯒꯤ ꯍꯦꯟꯅ ꯀꯟꯁꯤꯟꯕ ꯀꯔꯐ꯭ꯌꯨꯒꯤ ꯅꯤꯅꯤ ꯆꯟꯕ ꯅꯨꯃꯤꯠꯇ ꯃꯌꯥꯏ ꯂꯝꯕꯤꯗꯗꯤ ꯄꯨꯂꯤꯁꯀꯤ ꯃꯍꯨꯠꯇ ꯃꯤꯌꯥꯝꯅ ꯑꯣꯏꯅ ꯂꯝꯕꯤꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯁꯤꯡ ꯈꯥꯝꯂꯒ ꯃꯔꯝ ꯆꯥꯕ꯭ꯔꯥ ꯆꯥꯗꯕ꯭ꯔꯥ ꯍꯥꯏꯕ ꯆꯦꯛ ꯇꯧꯈ꯭ꯔꯦ꯫ ꯀꯔꯐ꯭ꯌꯨꯒꯤ ꯅꯤꯅꯤ ꯆꯟꯕ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯆꯨꯔꯛꯈꯤꯕ ꯃꯌꯥꯏ ꯑꯣꯏꯔꯞ ꯀꯟꯕ ꯅꯣꯡ ꯑꯃꯁꯨꯡ ꯀꯔꯐ꯭ꯌꯨꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯐꯝ ꯑꯌꯥꯝꯕꯗ ꯃꯤꯑꯣꯏ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯊꯣꯛꯅꯔꯛꯄ ꯎꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯑꯣꯐꯤꯁ ꯑꯋꯔ ꯃꯇꯝꯗꯗꯤ ꯃꯤꯑꯣꯏ ꯀꯌꯥꯃꯔꯨꯝ ꯂꯝꯕꯤꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯎꯈꯤ꯫ ꯃꯈꯣꯏꯕꯨ ꯃꯆꯤ ꯃꯆꯤꯗ ꯄꯨꯂꯤꯁ ꯄꯔꯁꯣꯅꯦꯜꯁꯤꯡꯅ ꯈꯥꯝꯕꯒ ꯂꯣꯏꯅꯅ ꯃꯈꯣꯏꯅ ꯀꯔꯐ꯭ꯌꯨ ꯃꯅꯨꯡꯗ ꯊꯣꯛꯂꯛꯄꯒꯤ ꯃꯔꯝ ꯍꯪꯈꯤ꯫ ꯂꯝꯕꯤꯗ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯂꯥꯛꯂꯤꯕꯁꯤꯡ ꯑꯗꯨ ꯑꯣꯐꯤꯁꯀ ꯃꯔꯤ ꯂꯩꯅꯕ ꯑꯣꯏꯔꯒꯅ ꯑꯥꯏ ꯀꯥꯔꯗꯁꯤꯡ ꯆꯦꯛ ꯇꯧꯈꯤ꯫ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯀꯤ ꯑꯦꯁ.ꯄꯤ. ꯗꯥꯛꯇꯔ ꯁꯔꯥꯡꯊꯦꯝ ꯏꯕꯣꯝꯆꯥꯅ ꯂꯨꯆꯤꯡꯕ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯑꯃꯅ ꯅꯣꯡ ꯃꯔꯛꯇ ꯂꯝꯕꯤꯗ ꯂꯥꯛꯄ ꯒꯥꯔꯤꯁꯤꯡ ꯈꯥꯝꯗꯨꯅ ꯃꯈꯣꯏꯅ ꯊꯣꯔꯛꯂꯤꯕ ꯑꯗꯨ ꯇꯉꯥꯏ ꯐꯗꯕ ꯊꯕꯛꯀꯤꯔ ꯍꯥꯏꯕ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯕ ꯎꯈꯤ꯫ ꯅꯣꯡ ꯃꯔꯛꯇ ꯄꯨꯂꯤꯁ ꯄꯔꯁꯣꯅꯦꯜꯁꯤꯡꯅ ꯃꯊꯧ ꯅꯤꯡꯊꯤꯅ ꯄꯥꯡꯊꯣꯛꯄꯁꯨ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯒꯠꯄ ꯐꯣꯡꯗꯣꯔꯛꯈꯤ ꯍꯥꯏꯔꯤ꯫ ꯅꯣꯡ ꯆꯨꯔꯛꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯃꯇꯦꯛ ꯈꯔꯗꯤ ꯏꯝꯐꯥꯜꯒꯤ ꯃꯔꯨꯑꯣꯏꯕ ꯃꯐꯝ ꯈꯔꯗ ꯌꯥꯝꯅ ꯂꯠꯅ ꯒꯥꯔꯤ ꯃꯆꯥ ꯈꯔ ꯑꯗꯨꯝ ꯊꯧꯕ ꯎꯈꯤ꯫ ꯇꯤꯗꯤꯝ ꯂꯝꯕꯤꯗꯗꯤ ꯁꯦꯀꯦꯟ 5 ꯈꯨꯗꯤꯡꯒꯤ ꯒꯥꯔꯤ ꯑꯃꯃꯝ ꯆꯠꯄ ꯐꯥꯎꯕ ꯌꯥꯎꯈꯤ꯫ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯃꯌꯥꯏ ꯂꯝꯕꯤꯒꯤ ꯂꯪꯊꯕꯥꯜ ꯃꯄꯥꯗ ꯌꯨꯅꯥꯏꯇꯦꯗ ꯀꯃꯤꯇꯤ ꯂꯪꯊꯕꯥꯜꯒꯤ ꯃꯦꯝꯕꯔꯁꯤꯡꯅꯤ ꯍꯥꯏꯖꯕ ꯅꯍꯥ ꯈꯔꯅ ꯃꯈꯨꯠꯇ ꯆꯩ ꯄꯥꯏꯗꯨꯅ ꯂꯝꯕꯤꯗ ꯊꯣꯔꯛꯈꯤ꯫ ꯃꯈꯣꯏꯅ ꯃꯌꯥꯏ ꯂꯝꯕꯤꯗ ꯂꯥꯛꯄ ꯒꯥꯔꯤ ꯃꯈꯩ ꯈꯥꯝꯂꯒ ꯃꯈꯣꯏꯅ ꯀꯔꯐ꯭ꯌꯨ ꯃꯅꯨꯡꯗ ꯊꯣꯔꯛꯂꯤꯕꯗꯨ ꯃꯔꯝ ꯆꯥꯕ꯭ꯔꯥ ꯍꯥꯏꯕ ꯀꯨꯞꯅ ꯌꯦꯡꯈꯤ꯫ ꯃꯔꯝ ꯆꯥꯕ ꯑꯣꯏꯔꯝꯂꯒ ꯊꯥꯗꯣꯛꯈꯤ ꯑꯗꯨꯒ ꯃꯔꯝ ꯆꯥꯗꯕ ꯀꯥꯡꯕꯨ ꯑꯗꯨꯅ ꯃꯃꯥꯏ ꯂꯩꯔꯒ ꯍꯜꯍꯟꯈꯤ꯫ ꯏꯝꯐꯥꯜ ꯏꯁ, ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ, ꯀꯛꯆꯤꯡ, ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗꯁꯨ ꯀꯔꯐ꯭ꯌꯨ ꯑꯁꯤ ꯅꯤꯡꯊꯤꯖꯅ ꯄꯥꯡꯊꯣꯛꯈꯤ꯫ ꯃꯔꯤ ꯂꯩꯅꯕ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯁ.ꯄꯤ.ꯁꯤꯡꯅ ꯑꯣꯐꯤꯁꯇ ꯐꯝꯕꯒꯤ ꯃꯍꯨꯠꯇ ꯂꯝꯕꯤꯗ ꯊꯣꯔꯛꯇꯨꯅ ꯃꯈꯣꯏ ꯃꯁꯥ ꯃꯁꯥ ꯌꯥꯎꯅ ꯀꯔꯐ꯭ꯌꯨ ꯏꯝꯄꯣꯁ ꯇꯧꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯈꯤ꯫ ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗꯁꯨ ꯀꯔꯐ꯭ꯌꯨ ꯑꯁꯤ ꯅꯤꯡꯊꯤꯖꯅ ꯄꯥꯡꯊꯣꯛꯂꯤ꯫ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯣꯔꯦ ꯇꯥꯎꯟ ꯑꯃꯁꯨꯡ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯐꯝ ꯀꯌꯥꯃꯔꯨꯝꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯄꯨꯂꯤꯁ ꯄꯔꯁꯣꯅꯦꯜꯁꯤꯡꯅ ꯂꯥꯎꯗ ꯁ꯭ꯄꯤꯀꯔ ꯁꯤꯖꯤꯟꯅꯗꯨꯅ ꯃꯤꯌꯥꯝ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯔꯛꯇꯅꯕ ꯈꯪꯍꯟꯕ ꯎꯈꯤ꯫ ꯃꯐꯝ ꯈꯔꯗꯗꯤ ꯂꯝꯀꯦꯠ ꯂꯝꯍꯥꯏꯗꯨꯅ ꯀꯔꯐ꯭ꯌꯨ ꯊꯨꯒꯥꯏꯔꯒ ꯊꯣꯔꯛꯄ ꯃꯤꯑꯣꯏ ꯀꯌꯥꯃꯔꯨꯝ ꯄꯨꯂꯤꯁꯅ ꯐꯥꯔꯒ ꯐꯨ ꯆꯩꯕ ꯐꯥꯎꯕ ꯌꯥꯎꯈꯤ꯫ ꯃꯐꯝ ꯈꯔꯗꯅ ꯍꯪꯉꯣꯏ ꯆꯣꯡꯍꯟꯕꯒꯤ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖꯁꯤꯡ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯄ ꯊꯦꯡꯅꯈꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯀꯔꯐ꯭ꯌꯨ ꯑꯁꯤꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯂꯝꯕꯤꯁꯤꯡ ꯍꯥꯏꯕꯗꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯅ ꯅꯤꯡꯊꯤꯅ ꯆꯠꯊꯖꯔꯒꯁꯨ ꯂꯣꯏꯖꯤꯡ ꯂꯣꯌꯥ ꯑꯃꯗꯤ ꯁꯍꯔꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯂꯩꯀꯥꯏ ꯂꯩꯀꯥꯏꯗꯗꯤ ꯄꯨꯂꯤꯁ ꯄꯔꯁꯣꯅꯦꯜ ꯑꯃ ꯐꯥꯎꯕ ꯂꯥꯛꯇꯨꯅ ꯃꯤꯌꯥꯝꯕꯨ ꯌꯨꯝꯗ ꯂꯩꯍꯟꯅꯕ ꯍꯣꯠꯅꯕ ꯑꯃ ꯐꯥꯎꯕ ꯎꯈꯤꯗꯦ꯫ ꯁꯝꯅ ꯍꯥꯏꯔꯕꯗ ꯈꯨꯡꯒꯪꯒꯤ ꯂꯝ ꯑꯃꯁꯨꯡ ꯏꯝꯐꯥꯜꯒꯤ ꯀꯩꯔꯣꯜ ꯂꯩꯀꯥꯏꯒꯤ ꯂꯩꯔꯛ ꯈꯨꯜꯂꯛꯇꯗꯤ ꯀꯔꯐ꯭ꯌꯨꯒꯤ ꯃꯃꯤ ꯇꯥꯗꯕ ꯃꯐꯝ ꯀꯌꯥꯃꯔꯨꯝ ꯌꯥꯎꯏ꯫ ꯌꯨꯝ ꯑꯃꯒꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯇꯧꯅꯔꯤ꯫ ꯀꯔꯐ꯭ꯌꯨ ꯌꯦꯡꯕ ꯃꯤꯑꯣꯏ ꯀꯌꯥꯃꯔꯨꯝ ꯂꯝꯕꯤꯗ ꯊꯣꯔꯛꯇꯨꯅ ꯂꯦꯞꯄ ꯎꯕ ꯐꯪꯂꯤ꯫ ꯁꯦꯜꯐ ꯇꯦꯁꯇꯤꯡ ꯀꯤꯠ ꯁꯤꯖꯤꯟꯅꯔꯛꯄꯅ ꯑꯅꯥꯕ ꯂꯣꯠꯁꯤꯟꯅꯅꯕꯒꯤ ꯃꯔꯝ ꯑꯣꯏꯍꯜꯂꯦ꯫ ꯂꯩꯉꯥꯛꯀꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯃꯅꯤꯄꯨꯔꯗ ꯁꯦꯜꯐ ꯇꯦꯁꯇꯤꯡ ꯀꯤꯠ ꯁꯤꯖꯤꯟꯅꯔꯦ꯫ ICMRꯅ ꯑꯀꯛꯅꯕ ꯄꯔꯝ ꯈꯔꯗ ꯂꯅꯥꯏ ꯑꯣꯏꯅ ꯇꯦꯁ ꯇꯧꯕ ꯌꯥꯕ ꯃꯈꯜꯒꯤ ꯀꯣꯚꯤꯗ-19ꯒꯤ ꯇꯦꯁꯇꯤꯡ ꯀꯤꯠꯁꯤꯡ ꯁꯤꯖꯤꯟꯅꯕꯒꯤ ꯑꯌꯥꯕ ꯄꯤꯈꯤꯕ ꯃꯇꯨꯡꯏꯟꯅ ꯃꯅꯤꯄꯨꯔꯗ ꯃꯈꯜ ꯑꯁꯤꯒꯤ ꯇꯦꯁꯇꯤꯡ ꯀꯤꯠꯁꯤꯡ ꯑꯁꯤ ꯐꯥꯔꯃꯥꯁꯤꯁꯤꯡꯗ ꯃꯔꯥꯡ ꯀꯥꯏꯅ ꯌꯣꯟꯅꯔꯦ꯫ ꯑꯗꯨꯕꯨ ꯄꯔꯝ ꯀꯥꯏꯅ ꯁꯤꯖꯤꯟꯅꯔꯛꯄꯅ ꯃꯅꯤꯄꯨꯔꯗ ꯀꯣꯚꯤꯗ-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯕꯁꯤꯡ ꯂꯣꯠꯁꯤꯟꯅꯅꯕꯒꯤ ꯃꯔꯝ ꯑꯣꯏꯍꯜꯂꯦ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯈꯪ-ꯑꯍꯩꯁꯤꯡꯅ ꯄꯥꯎꯆꯦ ꯑꯁꯤꯗ ꯍꯥꯏ ꯐꯥꯔꯃꯥꯁꯤꯁꯤꯡꯗꯒꯤ ꯂꯩꯔꯨꯔꯤꯕ ꯀꯣꯚꯤꯗ-19ꯒꯤ ꯁꯦꯜꯐ ꯇꯦꯁꯇꯤꯡ ꯀꯤꯠꯁꯤꯡ ꯑꯗꯨ ꯁꯤꯖꯤꯟꯅꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯃꯈꯣꯏꯒꯤ ꯃꯣꯕꯥꯏꯜ ꯐꯣꯟꯗ ꯃꯥꯏ ꯂꯦꯕ ꯑꯦꯞ ꯑꯁꯤ ꯏꯟꯁꯇꯣꯜ ꯇꯧꯒꯗꯕꯅꯤ꯫ ꯃꯁꯤꯗ ꯇꯦꯁ ꯇꯧꯒꯗꯧꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯑꯀꯨꯞꯄ ꯃꯔꯣꯜꯁꯤꯡ ꯍꯥꯟꯅ ꯃꯦꯟꯁꯤꯟꯕ ꯆꯪꯏ꯫ ꯂꯣꯏꯅꯅ ꯃꯤꯑꯣꯏ ꯑꯗꯨꯅ ꯇꯦꯁ ꯇꯧꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯇꯦꯁ ꯁ꯭ꯇ꯭ꯔꯤꯞ ꯑꯗꯨ ꯐꯣꯇꯣ ꯀꯥꯞꯂꯒ ꯑꯦꯞ ꯑꯗꯨꯒꯤ ꯈꯨꯠꯊꯥꯡꯗ ꯑꯞꯂꯣꯗ ꯇꯧꯒꯗꯕꯅꯤ꯫ ꯇꯦꯁ ꯑꯁꯤ ꯄꯥꯡꯊꯣꯛꯄ ꯃꯇꯝꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯕꯗꯤ ꯃꯈꯥ ꯇꯥꯅ ꯑꯇꯣꯞꯄ ꯀꯟꯐꯔꯃꯦꯇꯔꯤ ꯇꯦꯁ ꯇꯧꯕꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯑꯗꯨꯕꯨ ꯃꯤꯑꯣꯏ ꯑꯗꯨ ꯂꯥꯏꯑꯣꯡ ꯎꯠꯊꯣꯔꯛꯂꯕꯁꯨ ꯅꯦꯒꯦꯇꯤꯚ ꯂꯥꯛꯂꯕꯗꯤ ICMRꯒꯤ ꯀꯥꯡꯂꯣꯟꯒꯤ ꯃꯇꯨꯡꯏꯟꯅ ꯑꯃꯨꯛ ꯍꯟꯅ ꯇꯦꯁ ꯇꯧꯒꯗꯕꯅꯤ꯫ ꯂꯅꯥꯏ ꯑꯣꯏꯅ ꯀꯣꯚꯤꯗ-19 ꯇꯦꯁꯇꯤꯡ ꯀꯤꯠꯁꯤꯡ ꯁꯤꯖꯤꯟꯅꯔꯒ ꯇꯦꯁ ꯇꯧꯕꯒꯤ ꯑꯌꯥꯕ ICMRꯅ ꯀꯥꯡꯂꯣꯟ ꯑꯃꯒꯤ ꯃꯈꯥꯗ ꯄꯥꯡꯊꯣꯛꯄꯒꯤ ꯑꯌꯥꯕ ꯄꯤꯈ꯭ꯔꯕ ꯁꯦꯜꯐ ꯇꯦꯁꯇꯤꯡ RAT ꯀꯤꯠꯁꯤꯡ ꯁꯤꯖꯤꯟꯅꯕꯒꯤ ꯑꯌꯥꯕ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯤꯕ ꯂꯩꯇ꯭ꯔꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯍꯦꯜꯊꯀꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯄꯥꯎꯆꯦ ꯑꯁꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯍꯥꯏ ꯀꯣꯚꯤꯗ-19 ꯁꯦꯜꯐ ꯇꯦꯁꯇꯤꯡ ꯀꯤꯠ ꯑꯁꯤ ꯏꯟꯗꯤꯌꯟ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯃꯦꯗꯤꯀꯦꯜ ꯔꯤꯁꯔꯆꯅ ꯑꯌꯥꯕ ꯄꯤꯈ꯭ꯔꯕꯁꯨ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯃꯁꯤ ꯁꯤꯖꯤꯟꯅꯕꯒꯤ ꯑꯌꯥꯕ ꯄꯤꯕ ꯆꯦꯔꯣꯜ ꯍꯦꯜꯊ ꯗꯤꯄꯥꯔꯠꯃꯦꯟꯇꯒꯤ ꯊꯣꯛꯈꯤꯕ ꯂꯩꯇ꯭ꯔꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯅꯥꯏ ꯀ꯭ꯂꯤꯅꯤꯛ ꯈꯔꯗ ꯂꯣꯅ ꯌꯥꯗꯕ ꯃꯑꯣꯡꯗ RAT ꯀꯤꯠꯁꯤꯡ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯐꯥꯔꯃꯥꯁꯤꯁꯤꯡꯗꯒꯤ ꯂꯩꯔꯒ ꯇꯦꯁ ꯇꯧꯕꯒꯤ ꯄꯥꯎ
Directorate asina phangbadagi clinic sing aduda chatuna yengluba matamda testing tawrambagi wafam thengnakhi adugumba testing chatharamliba lanai clinic sing adu ayambana the Manipur Nursing Home and Clinic Registration Act 1992 gi makhada register fawba tawram khide haikhe mahakna hai asigumba logi wangmada chalairiba clinic sing ase mari lenaba authority da register tawdriba fawba injin khiba fawba laikhre mahakna hai lanai miyoi singda COVID-19 self testing kit sizinaraga test tawbagi khudong chaba piba ase amaromda afaba khongthang ama oidabasu masigi phattaba kaya laigani ICMR gi matung inadi kanagumba COVID-19 testing ase lanai gi oina tawba tarabade miyoi aduna mobile app download tawraga testing report adu application asigi khuthangda upload tawgadabani haiba lairibane kanagumba miyoi singna self testing tawba matamda ICMR na piriba kanglon ase ngakna satkadoribra haibase hangningai oide self testing tawhanba matamda karigumba positive oiraba miyoi sing mari lainaba authority da report tawbagi mahutta lotsinduna laikhrabadi maduna khunai asida hena problem oirakloi hainingai leite amaromda test tawba loiraba matungda matau karamna kit sing adu dispose tawba matamda param ngangna tawdaduna miya marakta langthoklamba thoklabadi maduna thorakpa yaba phibam adusu naina hogdaba yaroi hojik phawbagi oina state asida COVID-19 gi self testing tawbagi ayaba piba leitri haikhe amaromda kanagumba lanai agency natraga farm kharana COVID-19 testing kit sing ase lamdam asida phangani haina pause singda advertisement tawba thengnare hiramasigi matangda kari leibagi haibadu athubada thidoklagani haina official aduna pause asida phongdorokle panba yabadi haukiba July 13 ta mari leinaba authority gi ayaba yaudana puramba RAT testing kit lising mari haukiba July 13 ta Churachandpur police na fagat khiba laikhrabani loinana madubu puramba miyoi anisu police na fagat khibane chaurakna lupa lakh humpurom gi mamal oigadaba rapid antigen test kit sing adu phagatlaba matungda mari leinaba district ki chief medical officer da khusinakhiba laikhrabane Directorate of Education as Government of Manipur gi makhada contract basis ta lagudoriba graduate teacher at government school gi post samapan ga kulhumdoi gi damak lakliba August ki tang 13 thangja numitta ayiba changyang parikya pangthoklagane loinana contract basis ta lagudoriba pre primary teacher at government school gi post samaga kungi ayiba exam su lakliba August ki tang 9 nongmaijing numita pangthoklagane pangthokkodoriba examination sing ase improvement of the prevailing COVID-19 situation gi matungina lepkane haibadi COVID-19 gi phibam ase phagalakpagi matungina exam ase pangthokane notification ani asida center amadi exam tawgudoriba timing ase kona lepkani haiduna khangalakle notification ase Directorate of Education as Government of Manipur gi Director L Nandakumar na sahi tawduna khangalakpane aroibada tabiriba pumnamakpu thagatjare